मियामगी सेबा तौरिबा पॉलिटिकल एक्टिविस्ट हाउबिजम गिताजेन गी युम गी गेटा सखंगदब सिंगना बोम थमजिलंबबु लैकाई गी मैरा पाइबी अमदी थांगा गी मैरा पाइबी सिंगना ngasi यानिंगदबा फोंदोकनरकली लिसिंग अमा चमापन निफु मापनदगी ngasi फाउबा मणिपुर मियामगी अपाम्बगी मायोक्ता इंडियाना थबक तौदुना लाकली मणिपुर की हौरकलिबा कया एंटी नेशनल एंटी इंडिया ओइरकपा याय हाइना शिव सेना मणिपुर प्रदेश की प्रेसिडेंट डॉक्टर एम तोम्बीना फोंदोरकली मतम कुइना सेंबीदना लैरुरबा खेत्रिगांव केंद्र की टॉप दूसरा ग्राम पंचायत कोनबा मफम सिंगी लंबी सेंबगी केस्टोन थबक पाइखटपा अमदी सेंबा होगलकपगा केंद्र असिगी एमएलए शेख नुरुल हसन पीडब्ल्यूडी दा हाइरगा केस्टोन की थबक थिंजिलकपा असि लाइबक थीबनी प्रजा सिंगना हरावबा पोकलिबा डेवलपमेंट की थबक असि थिंजिलकपा मरमना केंद्र असिगी एमएलए शेख नुरुल हसन बुसु टॉप दूसरा ग्राम पंचायत कोनबा मफम सिंगदा सोशल बॉयकॉट तौरे हाइना लाउथोक्रे मियामगी सेबा तौरिबा पॉलिटिकल एक्टिविस्ट हाउबिजम गिताजेन गी युम गी गेटा सखंगदब सिंगना बोम थमजिलंबबु लैकाई गी मैरा पाइबी अमदी थांगा गी मैरा पाइबी सिंगना ngasi यानिंगदबा फोंदोकनरकली अमदी करी मरम गी बोम थमजिलंलिबनो हाइबदु सिंगना हाइबियु हाइना मीडिया की थोंगदा थमलकली हौखिबा ngasi ni humni gi mamangda haubijam gitazel ko mayamna su hena khambiraba koi leba ki oi baisu nainaba haibadi tv da kai da nainadana lairiba haubijam gitazel koi thanga da ki kano torga sida dum lairabani khari awangda koi lekai gi club ki khangde lekai gi mera pa bi khangde kayuba any problem am leiba matam da mana mateng pangdana lai mayam gi oina ko sida hansi ngasi ni humni gi mamangda koi nungdangi उमापल तारपा सिक्पा मतम हाइतारे सिदा कोई मैम चाइ सा सानाबी मतम सिदा कोई माइ थोंगार द बोम लेरमी हैदना मैम लांगना रे पुलिस लाई को पुलिस लाक्तना बोम दि लोखपीखे अदुबु कोई गी मान लैरिबा युमसी कोई युमलोनबा सिदा मी याम पुंगना ताबा फमोइबना हाइबदी थोलकपा मपाल पान थोलकपदा बोम दन मिस्टेक हाइबदी ओइदना काइदना खोतना तौरगदी कोई असोपन नंगनी कोई यामद्रबदा इ नाइ तानादना खोतना थवाइ मांगी बयाय सुगुम्बा नुंगाई तबक क्या मामा लैरमगसु सुमाइना युमलक्ता बोम नंगसनबिबा नुमय kapsanबिबा हाइबसे सिदगी तोपियो हाइना इमागी साइडगी कोई अपील तौजरी मैमदा को इचासिंगदा अदगी माना कईगुंबा अरानबा सोइब तौरंबा दगी टीवी दा ngangbada सोइब मैम लेबन मियोइबे पोकनी सोइदबो कनामता लेतेको अदुबु इचासिंगना हाइबदी इसिनाउ मैम सिंगना कईगुंबा पेंदब लेरगसु मागा वारी सातोक्तना खोइदि सि पेंद्रे नंग ngangi दु सिमा हंतो उ सिमा तौसे हाइबदा तानारग लोइना खंबा याबा गातने ना इमानदि खल्लिको सांगा तने खोइदि अमता सोयनिंग्रे जिंग मतमसिदा लैरिबा मणिपुर की सिचुएशन जिदा खोइ याम नुंगाइजदे मैते गी मुलक्तगा अदगी हाइदि मैते मसेल मता इमा याम नुंगाइतेबा मैते यम सिगिबा हाइबसेको खोइ याम नुंगाइतबा पोट लै अदुना युमलक्तदि स्माइ तौदन मतुंगदि बोम नुंग तौबा अदगी नुंगाइ कापसनबने चिंगबा पेंदबा अम लैबगिदंग हातोकना पासे खोइ इमा तु असे हाइदना इमा मोइना ममा मोइना इचासिंदा अपील तौनिंगे सिगी निमिता को अदो मतुंगदे तौबिरनु अदुगा कईगुंबा मागी पेंदबा मैम अम लेरमसु माना सोइबा मैम लेरमसु इचासिंगना ममा ओइबा खोइदा फोंदोकपिरौ अदुगा करीगी माना तौबा हाइबदि लमहेंबा हाइबदि माना तौदबा मैहांगी ओइना काइना लब थब तौरमगसु इचासिंग नोइसिमा तौबा यादे हाइदना इगिदा चेंदसु हाइगे मागी पेंदबदु मैम सादोंनासि हाइद्रगा सि मैहांगी खोइगी थोंगदा नापुनबगी ओइना खोइ ngasi हाइसे फमीसि थांगदैसु लाए माइबेल मैम लाए मैम लेकाइ लेकाइगी लाकांदा खोइ फमजबनी मते ओइना खोइ अपील तौजबनी हाइदि माइ स्माइ तौदना बोम लंगसन बखोसन हाइबसे तौबिरनु हाइदना कोई मिरक्ता युमलक्ता बोम लंगसन मी मरक्ता पुखानबगी थौदोक थोकपा असिना नंगनबसे के खुंग लेबसे अंगांगसु तुजुंग फावी सिम तौबिरनु हाइदना सि मैसासिंग मफमदा अपील तौजरी अखोइगी नुंसिजरबा इचासिंग इनाउसिंग अखोइगी मैतैगी ओइबा खोइ फ्रुपसिंग आइना ngasi इमाम हाइजबदी हौखिबा ngasi नोंनिनि सिदा हाइबा आइस गितानगी युमदा सुमाइ तौदना थंबिरम बाइसि कईगुंबा नुंगाइतबा लेरगसु एनी अमा हेता ओरगसु मागती टीवी की चैनल के वा खरा ngang मी ओइनी मयांगी चेंजबा मी ओइनी अदुबु कईगुंबा माना सोइबा लेरगसु ngakpiyu aduga अखोइगी इमाइ बेन सिंगना हाइजबदी नखोइदा नतना वाजो हाइबम लेजदे अखोइदी आदु ममाम ओइना ngasi sigumbaje tawbiranu matungdasu tawbiganu nungaitaba jo khoi masen tanamine siharga ai masida thamjare
1994 ngasi fauba Manipur miyamgi apambagi mayokta Indiana thabak tawduna lakli. Manipur ki haurakliba kaya anti-national anti-India oirakpa yai haina Shiv Sena Manipur Pradesh ki President Dr. M. Tombina fongdorakli. Wafam asi ngasi Babupurada laiba party asigi office ta pangthokiba paumi sing unaba amada fongdokhibani. Paumi singa unaba aduda mahakna makha tana hai. Manipurda karigumba issue ama lakpa matamda political parties singna makhoigi oiba lenga kanjanaba PR thamki. Adumakpu handak thamliba PR asimadi Manipurda tangdu leitaba hanjilaknaba thamkiba PR oina khanki. Adumakpu miyamgi apamba miyamgi yaiphanaba PR lenga asina thabak amata paikhalakpa leitri. Amaromda governor na haikiba matung inna maitei khul ngakpa singna paiba khulai sing pikhatlakre haiba pauche singda yawbe thengnakre. Adumakpu kuki singnadi masigi mayokta governor da phongna singnari. Governor na free movement oihangani haibasu ngasi fawba thabakta onthokpa ngamdana leiri. Haukiba ingshok 1994 dagi ngasi fawba Indiana Manipur miyamgi apambagi mayokta thabak tawri haibada haimanba thokloi. Hauzik maksu majority oina leiriba MLA gi party amana lengak semdaba amadi semhandana thamba haibasi voter singi hak matpagi thawongni. Chatharagliba thawong asi yengduna merger agreement hangatna yengbagi tangai fadaba leirakle. Oiragliba fibam sida Tripuradagi Tripuri mangkhibagum Manipurdagi maitai mangkhigadra haibagi mipaiba leire. Fibam asida political parties singna hunnaduna leigadaba matam nate. Athuba matamda majority oina leiriba party na lengak semnaba thawong paikhatlu haiba wafam thamlakhi. Susanpurda 70%, 80%, adin Kampupida 80%, 70%, adu samai kauna koigi kanoda nagi more than 100%, more than 150%. Chibo koigi lam bikrama lam 23,000 square kilometers is the kari do ge haidana koigi kamaina lenga ki dra tawino. Maramadura koi Chief Sena na masima Manipur miyam da koi amkanna ai koi sima koi Changsan Mino Gadava program se, I go cookies in now, ni moi lucian by the Queen Jante. Nangi Quiki, Kambupi, Hana Liang Maiga, Quiki Nepali Hana Taramaneva. 80% Tarameva. And then the Karkataba cookie, my am no Husiti, I want you Chak Sarong, and I do the low in Hamida. I don't do the Quiki, a Quiki National Highway, she not of a ring road, a sea under the quarter. Sahi kutra maringa ni phugi plan to say da mamang the labor government sing do makut makrang the lula later maneva. I go moving a period of ne. Adu center of the state government is something quite hamjaning it. Sahi Shama hill above four sama. Manipurda who's a hook thambase, Masi Mamang Disu, Mia Mamadi Shiv Sena Laure, a top of four sama sin and bio. Natradi Masi Mapam Duki, Quickie. Villagers because Saro Mono family were Marina Moina Pantokota Thomas Sindom Pum to give me to the Yadari Tokunina. A quite Manipur say, Karagi Matum di Tipura, Gi Kogi Tipuri, Mutki Madonna, a quite Matai, Mutki Abbas answers on a lay. Was it Matam says that I quite Rangi don't who know him Matam not there? Aduga, Sahi Hundrama Hundratum says that Nasi woman of the Miam the Kandamuting say. Kalla matungda MLA oira matungda ngasi Manipur gi miyam na pamba thabak amana tawdriba center na pamba thabak tu mata ne tawrise hawlu habba hogat pa phamma bujik sune miyam na khanba MLA bujik BJP ki kunthra ga ni thoi absolute majority orin ne not only that National Democratic Alliance ki akoi ki sit mari mga lori support orin ne why not Miyangi government, popular government, ama thamdaba karigi no che. Matam koina sembidana leiruraba Khetrigao Kendragi top dusra gram panchayat na konba mafam singi lambi sembagi keystone na thabak paikhatpa amadi semba hogalakpaga Kendra sigi MLA Sheikh Nurul Hassan na PWD da hairaga keystone gi thabak thingjilakpa asi laibak thibani Praja Singh na harauba pokliba development gi thabak asi thingjilakpa maramna Kendra sigi MLA Sheikh Nurul Hassan busu top dusra gram panchayat na konba mafam singda social boycott tawri haina lauthokre lambi semba thingjilakpagi matangda top dusra gram panchayat ki manungda leiba
club amadi maira paibi singi oiba mifam ama ngasi top ta laiba social athletic club ta pangthok laba matung warep asi laukthokibani miyam gi oiba warep asi lauraba matung tin kiba miyamna thabak sufam da chatuna keystone gi labor amadi mihut sing hanba yaroi haina khambata natana gari da hapkatuna puna ba hotnaramba thabak subagi potlam kaya su gari da gi laukthaki hiramasi matangda paudam laduna maira paibi lup ama oiriba top awang lekai mahila mandal gi secretary chanam ongbi kunjalata na hai afaba lambi karino haiba masak khangdana leiruraba matung lambi asi sembagi thabak keystone company na horakpa sida miyamna nungaiba phawribani adubu ngarang numidang pung 13 rom tabada MLA Nurul Hasan na keystone na paikhatliba thabak asi thingjilakpadagi company asigi miyoi sing amadi thabak subagi potlam sing loisilaga puna ba honarakpa asi miyamgi oina laibak thibani lambi semliba sida MLA masagi su yauribani MLA masasu haraufom thoklibani adubu masigi onna tainabada MLA na athingba pirakpa haibasi maram chabra chadabra haibadu MLA masana khanthabiyo asigumba chawkha thaurangi thabak ama paikhalakpada athingba pirakpa haibasi praja singna taramna lode miyamgi mihut ama oiraga asigumba athingba piriba asi yaroi thabak suba lepasu yaroi MLA na sumakhata na athingba pibasu yaroi aduga kari maram gi damak lambi semba sida ayet papiribano haibadusu miyam khangna sengdokpirao hiram asida awai akum tawsu pamde MLA masagi maikaidagi chahi asigi June thada loinaba semgani haibagi wafam fongdokpa amukna April kontrada chief secretary engineer amadi mari leinaba miyoi singa faminaraba matungda lambi asi semgadra semloidra haibagi chapchaba fire miyamda khangangani haiba wafam kaya thamlakpa lei handak khakta sunatana mamangda thabak thoram kaya thengkhang kayarak MLA asina ayet apan pibagi thabaksu laikhrabani hairi akoi top dusra gram panchayat ki oiba apunba akoi gi club maira paibi singi apunba mi phamama ngasi ayuk pung 10 taba matamda phamjai hariba mi phamasi gi maramdi akoi gi hauji kainona sab ki stone na lambi sembi bagi matang asida phamjabani hariba lambi asi akoi saba haure semba haure hariba lambi asi semba matamsida ngarang ikhang khangodana akoi gi nungdang gi pung 13 makhara helamani adu gi matamsida akoi gi lambi se semdana sadana akoi di keystone na semak balambi se akoi haingai leitana nungai sei hariba lambi asi seme haiduna akoi nungai raga leiriba matang asida khang khangodana akoi gi company gi misingna lambi si akoi gi kendra gi MLA haibadi Khetrigau kendra gi MLA Nur Hasan masamangna tawraga department da sumaina lambi semba se lepu haiduna hojiki pung 13 khara helak pasida akoi gi company gi mising sina takpire hariba lambi semi si akoi gi kendra gi MLA gi su lai bak phabane na akoi na di logjai hariba lambi asi keystone na semba sida kari maram gi hariba lambi asi semba matamda akoi gi honorable MLA na kari maram gi thingbiri bano haibadi masi maram sabra dabra haibadu mahak masamang na khanbiro maram maduna akoi na ngasi je kudak tagi akoi na emergency meeting ama akoi mayam na akoi gi hol to dusra gram panchayat ta leiba club amadi mera paibi gi apun mami phamamana akoi na khanajare akoi gi semi ba lambi asida athingba piraiba honorable MLA oiba Sheikh Nurul Hasan masamak se akoi gi top dusra gram panchayat tagi kudak tagi ngasi dagi hauna akoi boycott tawjare toigum masung makhata na lambi se makhata na semna bagi damakta akoi na akanba akoi company gi mising sina hojik pot pukhalani ana gari da hapaga leram basi jo koi na kudak tagi poche thangdau haiduna koi thangda nan ba tawrang tawre aduga lambi se matungda mana thingak bagi kudung sabadu su koi pizadre ma bo koi na kudak tagi top dusra gram panchayat ki mai kai dagi social boycott tawre haibase mayam gi mafam da koi thamjari Manipur University of Culture da Sanamahi Study Center ama hanglagani haina Lainingthau Sanamahi Temple Board ki member secretary Maisnam Sibata Taluwang na fongdorakli wafamasi ngasi haying khongbal ufong yumfam Sanamahi Road ta leiba Lainingthau Sanamahi Temple Board LSTB na sinduna tha taruki oiba puyawari liba tambagi course ama hawdokpagi thoramda fongdokhibani Manipur University of Culture ki Vice Chancellor Professor Paunam Gunindro Lainingthau Sanamahi Temple Board ki Vice President Vidyapati Senjam Elias Wakhal Lamjingba amadi Manipur University of Culture ki Deputy Registrar Dr. Laurembam Surjit Hariba Singh asina athoiba mithung len oina saruk yaduna laikhidraba puyawari libiramba oja singda haikal lekat tambaga loinana khagemba sidayai nadayai wari faibok liduna
पांगथोखिबा थौरम अदुदा LSTB की मेंबर सेक्रेटरी मैस्नाम सिवदत्त लुवांगना मखा तारदुना टेम्पल बोर्ड असिना लाइनिंग असिबु एकेडमिक अप्रोच अमदा संगसिनबा हौरकपगी सरुक अमा ओइना यूनिवर्सिटी ऑफ कल्चर दा सनामही स्टडी सेंटर अमा हांगनबगी खोंगथांग असि एजुकेटिव अमदी एकेडमिक काउंसिल अनिमकना यारबा मतुंग LSTB याउना सिलेबस कमिटी सेमले लाइनिंग असिगी लिविंग एग्जांपल अमा ओइरिबा मफम असिबु लाइसोन तिनसोन खक्ता नतना तोंगान तोंगानबा लोइसंग कया हांगदुना लाइनिंग असिबु हेन्ना पाक्थोक चाउथोकनबा होटनबनी ngasi mahiroy nupi ahum yauna punna yangkhai mathoina saruk yaduna tha taruk chumna pangthokadawriba course asida nupi oja ani yauna oja manga na takpi tambigani haiki amadi lamdam asigi lairiba maitai lining laison yauna tongan tongan ba hiram kayagi oja singna mana khang hairiba mahi sing adu naha singda takpi tambira mo haiba wafam singsu phongdokhi amaromda Manipur University of Culture gi Vice Chancellor Professor Paunam Gunindron haikibada ngasigi mirol asigi chawraba thodangdi adungai ipa ipu singna thambiramba nat amadi puwari singbu mafam chana mawong chumna ningsingduna amadi khangba asina oigani ngasidagi hauduna tha taruk chumna sintakpi singna mahiroi kaya da takpi tambiga dauriba hiram sing asi nat amadi culture gi oiba yamna maru oiba sarukni wari liriba matamda maru oiba sawong saktam khonjel khonai amadi puyagi wahanthok singbusu takpi tambigani haiki thoramaduda lakliba kalen thagi humni panba April gi tarik kuntra numit asida adungai komja lesing amaga chamapan nifu manga da ahal taret na thambal khongda mai paiduna numit adudagi ipai pugi khubam hanjilasi haina wasak khiba kalen gi humni panba numit asibu ningsingduna numit asida wasak kiba mafam thambal khongdagi lining loi kayana saruk yaduna lining khongchat ama lining thausanam hi temple board fawba chatgani khongchat asida miyamna saruk yabiyu haiba wafam su phongdokhi koi samna hairabada sanamai lining gi luhong masi kamai tawi parigi lagi da bai thoram si kamai tawi are sanamai khoiram masi kamai tawi haibana singba living example hoina pung kun mari mikup amada ekta chatlaga yengba yaba mafam hairagari masi koi sanamai samen sine am si legi sin aduna masigi mafam si koina koigi government gi Manipur state government gi ek amagi makha da su leiba aduma sanamai koi temple board oibanina loina na sanamai hari ko lining si minority challe hairaga su kanana madu minority ni si sanamai lining challe si kanana koigi recognize tawni hairagadi koi temple board certificate ko pi doine aduna adumaina leiba koi se chumna summa koigi laisang hairaga mayamna look katpa adigi awana gi kari gi message da koigi laisang chungdi wana la atana tabo masida koi si tumina leiba matam natre koi si academy approach ma sangsin ma mathok taren to bodi koi si loisang si tara ni ujle se pena maiba maibi wari li loisang astrologer gi koi gi apollo yeng mai cancel lu koi le le ko thi ma mayam lai mi maron hairaga ko apollo yeng ma mayam lai ma top top mayam lai da koina ji moi da koina kan hairi si sanglak pa sing si da hairi si calendar khong ni bani ku pai su ri bani loina ma koi gi yuar ha bagi kari ama magi koi gi loina ma tha gi kari gi mayam sing si koi gi numit ki mayam si thawam cha olga le ri moi sing se koina hai ki katang yeng anu Tangkhul Katamnau Long Dhanamantri University TKL DMU na sinduna Scholarship and Stewardship haiba hiramda nongmagi oiba academic odyssey gi thoram pangthokre JN Manipur Dance Academy gi auditorium hall da pangthokiba thoram aduda Directorate of Tourism Government of Manipur gi Director Puja Ilangbam Ukrul gi Subdivisional Officer Dingringam Kamai Manipur University gi Department of History gi Research Scholar Soyafi Khangrana athoiba mithung lensing oina sarugya kibaga loinana Indira Gandhi National Tribal University IGNTU Manipur gi Director Professor Ngalingam Ngalungna resource person oina sarugya ki University asigi makha da leiba college singi mahiroi singna utpa cultural program kaya ga loinana pangthokiba thoram aduga mari leinana Directorate of Tourism Government of Manipur gi Director Puja Ilangbam na haikibada University asigi mahiroi singna punsinduna makhoi gi oiba scholarship amadi stewardship ki matangda tongan ba topic kaya da scholarship kaya na saruk yaduna nainagani masina nauna lakliba mahiroi singbu matau karamna pukning thogatpa amaga loinana mai pakpa amamam oirakpada kanagani haiki mana makha taraduna state asida khunda minariba tongan ba furup singna mafam asida laktuna mahi masing tamna ba hotnariba si pukning thogat pigadabani makhoina tunggi afaba yumbi kaya oirakadoribani masida natana lamdam asigi tongan ba diverse community asi amata oina punsinduna lamdam asigi unity in diversity asi aikoina sagot kadabani amadi community
khudingmaki unique oiba culture amadi chatnabi khudingmakpusu khangminnaduna amaga interact tawnaduna hena chawkhatpa lamdam ama oinaba hotnaminaba matam amani hainasu phongdokhi sigi theme sina scholarship and stewardship habdi angang sing GMU college ta tamiba mayam se moina punjaraga ngasi kamaina punna organize tawbiraga ngasi scholarship and stewardship ki matang sida moigi different diverse topics mayam naina dawri aduga akoigi scholars sing sina upcoming angang sing lakpa students mayam se inspire tawnaba aduga moida cultural events mayam perform tawraga thagat chanaba aduga support tawbinabagi events ni aduga ngasi aina maru yauzaraga aina kai aigi side tagi kitang help tawba or guide tawba yaunaba ngasi lakchabani adugi ngasi event se yamna maru oiba yamna thagat chaningai ni nasu khanjai kaigino da angang sing horaiba akoi manipur gi kai ta diverse tribes mayam se akoi imphal da laaga ngasi yamna afaba universities mayam da tamgena lakchaba mayam se moi was hogatpa yam maru oibani aduga moina khoi gi new generation of leaders mayam puthorактeni adugi khoi gi manipur gi diverse oireba tribes mayam adu communities mayam se punsa laga unity in diversity si akhoina hogat kadabani aduga every community gi moi gi unique oiba characteristics unique oiba moi gi cultural oiba the society gi bhaja ba unique pot mayam se akhoina khangnaraga awareness puraga akoi communities mayam se interact to halaga kamaina hena develop tawgadagi kamaina hena chawkhat minagadagi haina khanbagi matang ni ena khanjai adugi akoi gi communities mayam se akoi angang sing mayam se punna participate tawraga anauba manipur anauba leadership and anauba youth mayam hena bhaba ina purakani na ngasi gi events ina ongkhena su mayam gi phanaba purakani na su khanjai adugi TK LDMU na ngasi sinjariba event se yamna phabani yam maru oibani aduga future generations ki di yamna pharaba yamna maru oiraba ponena khanjai Apunbatana pangalni aikhoigi haiba hiramda World Maitai Organization gi marisuba mapok kumon amadi People's Convention gi thoram ama WMO na sinduna Palace Compound laiba Hotel Castle gi khambahol da pangthokre thoramadуда College of Food Technology Kau Imphal gi Dean NG Iboyai Masing Manipuri Department Manipur University gi Assistant Professor Naurem Sanatomba Singh Fox ki Acting President Buyamayum Yaima Saha WHO Headquarter gi Chief Advisor Brahmachari Mayum Biki WHO Headquarter gi President Arambam Nunglen Luwangna athoiba mitunglen oina saruk yakhi thoramaduga mari leinana World Maitai Organization Headquarter gi General Secretary Longjam Samson na haikhibada lub asina maitai mitai furupu mapangal kankhat hanba punsin hanba ngasi aikhoina nongmanomi sotharakliba senmitlon asibu nauna semgatuna matamga chanaba mawongda pukhatnaba hotnabana pandam oiduna lakli maitai furup asina kanglaipa asida khunda minariba furup sing asibu konsinduna nungsi chanana leminarakpa furup amani ngasi yelho furup singi marakta nungsinabagi chang hantharakliba asibu lub asina nauna semgatuna nungsi chanana leminanaba hotnagani lub asina lub atoppa kaya singa khutsamnaduna haugalakliba naha kayabu nisagi ipakta tawkhiduna laikhraba singbu kannaba khongthang kaya amasu lokhatuna lakli kanglaipa asida natana manipur gi wangmada india gi wangmada leiriba maitai furup kaya sing asibusu punsinnaba haiba wakhalonda igi khongul lirasi haiba igi mari thibagi thoram amasu pangthokre haina phongdorakhi India da heart attack na naba migi masing nongma kangdana hengalakliba asi thingnaba laina sina nare khanglabadi athoba matamda manak nakpa hospital singda pukhatpiyu haina Sky Hospital gi Managing Director Syam Kishore Larik yengbamna phongdorakre wafamasi ngasi heart attack na naraba miyoi sing karamna layengani amadi laina asidagi karamna ngakthokani haibasigi matangda Rims Road ta leiba Sky Hospital da pangthokiba pawgi mifam amada phongdorakhibani mahakna makha taraduna heart attack na naraba miyoi sing layengba asi Sky Hospital da kumja lisingani sumna taruktagi haurakhi laina asina narba miyoi kaya handaki chahi asida layengba ngamdana laikhidaba thingnare
loinana laina asi narakpa horakpada khanghodana oningba fawba yet thangba lengjum narakpa amadi lengban chiklakpa thengnarabadi athuba matamda manak nakpa hospital singda tanabiyu. American Journal of Clinical and Cardiovascular Interventions ki report ki matung inna heart attack na sokhanduna hingliba anaba kaya Sky Hospital na athuba matamda makoi karamna naba horai haiba khangdoklaba matung laina asina narba miyoi singbu ningthina treatment kaya tawbagi thabak chathari. Loinana malemgi oina heart attack na sokhanlaba migi masing asi India gi oina nongma gi masing hengalakli miyoi ama heart attack tawrapagi chingnaba leirabadi heart attack treatment center of Sky Hospital da pubirau anaba aduna center asida hek yorapaga ningthina treatment tawgani miyamna anaba sing asibu matam chana pubiraktaba tarabadi anaba du khudong thiba nangba yai hainasu fongdokhi. In this dedicated heart attack treatment center of Sky Hospital, which started in 2016 in line with British standard. In UK, in London, there are heart attack centers like ours, and then the treatment is very quick. Diagnosis is very quick, and the treatment is very quick. So is the increase in survival. So that was started in 2016, and since that time, the survival of patients with heart attack at Sky Hospital is higher. Cosmopolitan Youth Club Wangkai amadi Maipakpi Maternity and Child Hospital na punna khutsamnaduna Wangkai Laisram Lekai da laiba Cosmopolitan Youth Club Lampakta 1-day free mega medical camp ama pangthokre. Ngasigi medical camp aduda gynae, neurology, medicine, surgery, chest medicine, general medicine, general surgery, hemoglobin test, dental, ultrasound test na chingbagi khudongchaba sing piri. Medical camp aduga mari leinana Maipakpi Maternity and Child Hospital gi General Manager Namairakpam Surmani na fongdorakpada hauzik iramdam asida oiriba fibam masina maram oiraga ahal oiraba lambi sangna chatpa ngamdraba sing amadi hospital chatpagi khudong chadaba kaya laiba singi khanduna masigi medical camp asi lekai asida pangthokpani lekai asida kaktanatana atopa mafam singdasu chatuna makhatana sigumba medical camp asi chathakigani haiki health camp asida miyoi chahumgi mayada hauzik fawbagi yengle makhatana su miyoi kharaga lakhigani haibagi thajaba lei haiki loinana 1-day free mega medical camp asiga mari leinana Cosmopolitan Youth Club Wangkai gi secretary Konsam Romesh na fongdorakpada Maipakpi Hospital ga khutsamnaduna 1-day free mega health camp pangthokpa simak laikai asigi oina yamna laibak phai amadi yamna tangna phangba mega medical camp asi makhatana su pangthokpiduna hospital asina miyamgi seba matam sangna kuina tawba ngamba oibiyu haiba wafam thamki. Ngasi Maipakpi Hospital amadi Cosmopolitan Youth Club Wangkai ga khusamnaraga no magyoba free medical camp amka khoi chinjari aduga hariba kuna medical camp chinjaba sida kuna piriba facility singche gynae, urology, medicine, surgery, dental, child OPD, lab investigation amadi hida langtak free da pijaraga matangda ultrasound jauna hariba akhoi facility sing asi kuna puraga laga kuna ngasi health camp asi pangthok jabani ado ngasi pangthoi bajigi maramdi lekai asida akhoi hujik lairiba situation asida akhoi hospital da chala laing bangam da ahan naha akhoi leiba sing adu coverage tongnabi tamakta makhoi hida langtak pidana kuna laing bibagi ultrasound lobagi lab test tobagi khudong chaba do pinabagi tamuta khanjaraga asi Cosmopolitan Youth Club Wangkai ga akhoi tana jaraga hara horau jabiraktuna hariba ngasi gi akhoi camp asi pangthok jabani aduga hariba camp asida su akhoi Cosmopolitan Youth Club na chauraba mateng pangbiduna akhoi da corporation bibiduna aduga club asi khusamnaraga machi maipak na khoi pangthok jari hauji pawuda khoi mi 300 amki mayadi khoi yengba loichare makhatana su lakani haibage khoi kana asa tawjari aduga hariba camp asi khoi makhatana su matang atopa lamji ju khoi chathagi haibagi asa ado khoi leijari aduga ngasigi maipa aba aduga khoi gi chimbi langbi ba tawsida khoi gi chakri karnat haidna khoi agru da kisu yam chawba mateng ma pangbire aduna agru busu khoi hopsang site club ki site khoi thagatpa khoi phondok seri Pamba Elias Laxmana direction piba Bachu Unique Creation Film Production na puthokpa Lipun haina mingthonba Manipuri feature film ngasi Manipur State Film Development Society MSFDS ta premiere show utkre
Premier show utkadoriba film adu miyamda khudol tamdringai mamangda film director, film adu da saruk yakiba actor sing film adu puthoknaba hotnaba matamda tongan ba thodang laukiba pumnamak lengyan khudol tamduna ikai khumnaba utki. Premier show utpagi thoram adu da Andro Assembly constituency gi MLA Thaunaujam Syam Kumar, Film Forum Manipur gi chairman Laimim Surjakanta, Art and Culture gi Special Commissioner cum Secretary M Joy amadi Social Activist Jackson Kongbamna athoiba mithung lensing oina saruk yaki. Thoram aduga mari lainana Film Forum Manipur gi chairman Laimim Surjakantana haikibada ngasi premier show utliba film asigi producer asi hayengdagi kokta khut hapa oiraktaba tambangamde. Film asi miyamda khudol tamnaba hotnabada Manipur gi oina cinema hall taret khakta oiduna leiri. Manipur gi miyam asi hojikti film yengbagi chang yamna hantharakli. Adubu lamdam asida karigumba video ama viral chatlabadi video adu film oidrabasu miyamna viral chaliba adu pukning henna changduna miyam masing yamna yengnabagi chatnabi ama lakli asi yamna laibak thibani. Film ama number loire haiduna hekta puthokpagi mahut number loirba film adu hana ningthina asoi angam yaubra haina yengsinba mathau tai hainasu fongdokhi. Sida kummiba sida direction tawriba sida crew member oriba gari thaudana yauriba khudibak pullaga harawa namit noirani soloirani mayam hangelani producer na kok pai ba hudu jayindi ge huduri kok se paira kudimak sigi responsibility si film ji mai pa e magi mai papa mai thi mathanda oyuduri hosi paudi masi paudi team work oi hayindagi di producer gi laibaksu thire namada chai khara change covid na chai khara hale hoji thoi ba manipurda situation olibasina mange Aroibada maroiba pau pizari Miyamgi seba tauriba political activist Haubizam Gitazen gi yum gi geta sakhangdaba singna bom thamjil lambabu laikai gi maira paibi amadi thanga gi maira paibi singna ngasi yaningdaba fongdoknarakli. Lisingama chamapan nifumapandagi ngasi fauba Manipur miyamgi apambagi mayokta Indiana thabak tawduna lakli. Manipur ki haurakliba kaya anti-national anti-India oirakpa yai haina Shiv Sena Manipur Pradesh ki President Dr. M. Tombina fongdorakli. Matam koina sembidana lairuraba Khetrigao Kendragi top dusra gram panchayat na konba mafam singi lambi sembagi keystone na thabak paikhatpa amadi semba hogalakpaga Kendra sigi MLA Sheikh Nurul Hassan na PWD da hairaga keystone gi thabak thingjilakpa asi laibak thibani Raja Singh na harauba pokliba development gi thabak asi thingjilakpa maramna Kendra sigi MLA Sheikh Nurul Hassan busu top dusra gram panchayat na konba mafam singda social boycott tawri haina lauthokre